Matamgi Manipuri Wari channel asibu tambiriba khwai pumnamakpu taram nokjari ngasi sumahau sango Nuja Thoibi ahum suba tangkak amok buduna nakjari mayam punna taminarasi Nancy su lain jobada sauningdap tawi yamping metang silai adubu punsiba leirambadu ubada sakfam do khangan hanjilanga nukmi punsiba bakawakli hai punsiba su Nancy oirambadu da makutta hairaduna hai Nancy do lain jada mamito phairap yengnaga fat inthuramaga punsibagi manang tamna jangsalakduna udabukoire Laisi magaran birkadi ngakning danan lay adubu Nancy gi khonjal du tabada ngasaidagi nupi mamangda ikaiba sadana lairamba ahenbado mamaidu falai thoraklaga magi hauna bitarakle haima akhoje Miss Maybunso asira tamboire ahenbagi wanduda mayamdu machin khumtana nokli laijadi machibu kituna nokte Mari pakhatpana loirabani ahenbagi wanduda Nancy do sauningbana di loiri adubu mayam mamangduda saurudri hagita thorakli Akhoi henbe karan sedi hauju phawa halamdrine Karanati Akhoi henbe karan sedi hauju phawa halamdrine Karanati ji asingbaini punsibadu marak phathalakli Ninja nang sidahana adum tamakpra Oh tame Asiyaraga Nancy mamito phating tharakpada punsibagi khongmayada jurat machai thakpa loikhibagi matika matari badu ubada nokfet tawraga lain jading dakli Oi laja namtala lain jado mamito ithak thakatna anjodeng lakli leiriba mayam doso lain jada loining nari anjo su lain jabo yam khamning bani adubu Nancy na hairakpani na khambadi ngamjade upai leita yengduna lei Laija tamna jangsilai punsibaga Nancy ga lepliba manang tu yaudringai job leppaga yam kina wa hairakli kai haige punsibade lainjagi maongdo mamintu yung khalanga nokfetaw na yengtuna lei tasengna punsibade nungayai phaba macha oibage pangaw ngawraga laijaba minga awaba kari nung khangde mi usitaba mi karimna bana magide arawbi subject oiduna leibane tawriba maongdo bada leisimba sanungaitana laijade yenglakle Nancy sayam usitana makada tari majurut machaidoda makutkado thilladuna sikhangalaga dustbin hapjara to chalo leisemba tabna kaurakle Nancy makutu fathangalaklega leisemba tamin layo leisemba sawa makata bangamde tuminan lay tawriwa maongdo bada Nancy de yengnaga anjodi makut masando maring jutpa haimado oide Lain juga Nancy ga manungda lairiba wandu khangdaba lingjel ranbir ahenbadi ganmen tadana tingak yengde lain ja samamitta mapira jeladuna tamna punsiba tamna jangsilai punsibagi manak hegyaubaga Nancy na magi makhongda phathangdoraklaga lain jigi makhongduda karan phajan silakle lain ja sangak pangam haude punsibada upna hekta paisenke Punsiba swapinga paigo ngakpa ngam haudartuna lain jaba phatkon salaga animak longneng ta hai thaminage lain jaba punsiba na tina nganghange tawrubani adugo na tainabada lain jaga punsiba ga pona tosankibado mado bada Nancy de khangsaw sawgatkre mamitu ngangsangang silakle sawbana mai haure lesema so jensilai anjuga lingjal ka so jensilai ranbir de maya karaga yengtuna lei adugo ahenbadi magi karandu nganglakle Ai, aku dah coba dah nupi naga tu selene. Lain je semua mitam ni yang kalai, ada punsiba na konchalaga thamam badu da hogut kita badu yade. Punsiba di lain je dah magiyeng tunale. Anjo suturi bani tu ke manak telip daga. Laja, hogolo se, nino radi fasadi. Laisi masa anjelakle. Punsiba, hogolo. Punsiba di tabi banati, lain je dah magiyeng tunale. Punsibagi khadangda hauriba koiduna laijigi laibakta chak thinbaduda laijadu peri tawraga yam kina hairakle sorry am tawgatke koiduna laibakta yure adubau punsibadu gyan tade ranbir de khangba ngamdre machin khumlaga nokle ahenbadu jangsilaklaga dachobo kat pungkat yare film yengwa mapung phare nupidu thadok bikro
ꯑꯍꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯟꯃꯟꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯂꯥꯏꯟꯖꯕꯨ ꯀꯣꯟꯁꯤꯜꯂꯤꯕ ꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯤ ꯂꯥꯏꯟꯖꯁꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯑꯟꯖꯨꯒꯤ ꯃꯇꯨꯡꯗ ꯀꯤꯅ ꯂꯦꯞꯄꯤ ꯂꯤꯡꯖꯦꯜꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯟꯖꯒꯤ ꯐꯤꯔꯣꯜꯗꯨ ꯀꯟꯊꯣꯛꯄꯤꯔꯤ ꯅꯦꯟꯁꯤꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯅꯦꯟꯁꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯥꯏꯟꯖꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯅꯦꯟꯁꯤꯗꯨ ꯂꯥꯏꯟꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯗꯝꯅ ꯅꯃꯥꯏ ꯊꯛꯏꯗꯨꯕꯣ ꯃꯤꯒꯤ ꯃꯤꯅꯥꯏ ꯃꯌꯥꯝꯅ ꯌꯣꯝꯂꯒ ꯊꯝꯂꯤꯕ ꯄꯨꯟꯁꯤꯕꯁꯤꯕꯨ ꯅꯪꯅ ꯇꯨꯁꯤꯜꯂꯗꯅ ꯃꯤꯒꯤ ꯐꯤꯔꯣꯜꯀꯁꯦ ꯂꯣꯏꯅ ꯎꯐꯨꯜ ꯇꯩꯔꯤꯁꯦ ꯅꯪꯅ ꯀꯟꯊꯣꯛꯀꯗꯧꯅꯤ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯀꯟꯊꯣꯛ ꯂꯥꯎꯀꯣ ꯑꯟꯖꯨꯁꯨ ꯍꯟꯗꯛꯇꯤ ꯍꯥꯏꯔꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯔꯛꯂꯤ ꯅꯦꯟꯁꯦ ꯂꯥꯏꯟꯖꯁꯦ ꯅꯪ ꯍꯦꯟꯖꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯄꯨꯟꯁꯤꯕꯁꯨ ꯊꯧꯁꯥꯗꯅ ꯍꯧꯒꯠꯂꯛꯂꯒ ꯄꯣꯀꯦꯠꯇꯒꯤ ꯂꯨꯃꯥꯟꯗꯨꯅ ꯂꯧꯊꯣꯔꯛꯂꯒ ꯐꯤꯔꯣꯜꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯤ ꯑꯍꯦꯟꯕꯁꯨ ꯀꯟꯊꯣꯛꯄꯗꯨ ꯌꯥꯎꯔꯛꯂꯤ ꯂꯥꯏꯟꯖꯁꯨ ꯅꯦꯟꯁꯤꯅ ꯍꯥꯏꯕꯗꯨ ꯏꯜꯂꯤ ꯑꯃꯨꯛꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯟꯖꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯟꯖꯗ ꯕꯦꯠ ꯃꯟꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯨꯟꯅꯤꯡꯂꯗꯨꯅ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯍꯟꯕ ꯅꯃꯥꯏꯗꯨ ꯌꯥꯝ ꯊꯩꯗꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯅꯪ ꯃꯃꯜ ꯈꯪꯕ꯭ꯔꯣ ꯍꯥ ꯀꯔꯝꯕ ꯐꯨꯔꯤꯠ ꯃꯥꯟꯒꯦ ꯄꯨꯟꯁꯤꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯂꯥꯏꯟꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯅꯦꯟꯁꯤꯁꯨ ꯂꯥꯏꯟꯖꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯁꯤꯗ ꯌꯥꯔꯣꯏ ꯂꯥꯜꯂꯦꯅ ꯍꯥꯏꯌꯨ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯂꯥꯜꯂꯦꯅ ꯍꯥꯏꯌꯨ ꯂꯤꯡꯖꯦꯜꯗꯨ ꯑꯟꯖꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯟꯖꯨ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯗꯣꯏꯔꯣ ꯂꯥꯏꯖ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯅꯦꯟꯁꯤꯗ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯥꯏꯟꯖꯁꯨ ꯃꯈꯨꯠ ꯑꯅꯤꯗ ꯂꯣꯟꯅꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯑꯟꯖꯨꯗ ꯂꯥꯏꯟꯖꯒꯤ ꯃꯃꯥꯡꯗꯨꯗ ꯐꯠ ꯊꯠꯆꯤꯜꯂꯗꯨꯅ ꯀꯩꯗꯧꯕꯩ ꯅꯪꯅ ꯂꯥꯟꯗꯣꯏꯅꯣ ꯅꯪ ꯂꯥꯟꯗꯦ ꯂꯥꯏꯖ ꯂꯥꯏꯟꯖꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨꯗ ꯅꯦꯟꯁꯤꯗ ꯃꯃꯣꯟ ꯅꯣꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯤ ꯑꯐꯕꯇ ꯀꯔꯤꯅꯣ ꯈꯟꯊꯗꯦ ꯃꯤꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯁꯤ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕꯤꯅꯤ ꯃꯁꯥꯅ ꯍꯥꯏꯐꯦꯠ ꯐꯜꯂꯞ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯗ ꯆꯥꯒꯗꯒꯨꯝ ꯌꯦꯡꯂꯒ ꯂꯩ ꯌꯥꯝ ꯁꯥꯎꯅꯁꯨ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯉꯥꯛꯄꯤꯔꯗ꯭ꯔꯣ ꯏꯇꯨ ꯇꯥꯗꯕꯤ ꯑꯉꯥꯎꯕꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯨꯍꯟꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯉꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯥꯌꯦꯛ ꯁꯣꯛꯄ ꯊꯕꯛ ꯇꯧꯔꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯐꯨꯜ ꯉꯥꯛꯇ ꯇꯩꯔꯤꯕ ꯔꯨꯃꯥꯜꯗꯨ ꯂꯥꯏꯟꯖꯒꯤ ꯃꯃꯥꯏꯗ ꯄꯜꯂꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯟꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯦꯟꯁꯤꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯑꯍꯦꯟꯕꯗꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯗꯨꯅ ꯗꯆꯥꯎ ꯂꯩꯁꯦꯝ ꯑꯗꯨ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯦꯟꯁꯤꯗꯨ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯡꯗꯨꯗ ꯐꯠ ꯊꯠꯆꯤꯜꯂꯗꯨꯅ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯂꯩꯁꯦꯝ ꯑꯗꯨ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯦ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯎꯐꯨꯜ ꯇꯩꯔꯤꯕ ꯂꯨꯃꯥꯟꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯈꯪꯉꯕ ꯃꯁꯛꯁꯤꯒ ꯆꯅꯞꯄꯤ ꯍꯥꯏꯁꯤꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯅꯦꯟꯁꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯦꯟꯁꯦ ꯆꯠꯂꯁꯤ ꯂꯥꯎ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ ꯅꯦꯟꯁꯤꯁꯨ ꯎꯅꯛꯄꯤꯗꯧꯅ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯅꯤꯗꯨ ꯊꯣꯛꯈꯤꯕꯒ ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯖ ꯀꯞꯄꯤꯔꯣ ꯑꯟꯖꯨꯅ ꯐꯠ ꯀꯞꯀꯦ ꯀꯞꯁꯅꯨ ꯅꯪꯅ ꯊꯧ ꯂꯩꯕ꯭ꯔꯣ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯉꯁꯥꯏ ꯈꯩꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯐꯕꯒ ꯁꯥꯔꯛꯑꯅꯨ ꯆꯠꯁꯤ ꯂꯥꯎ ꯂꯥꯏꯖ ꯁ꯭ꯋꯥꯏꯁꯦ ꯏꯁꯥ ꯉꯥꯛꯇꯅꯤ ꯂꯩꯁꯦꯝ ꯑꯗꯨ ꯇꯍꯥꯅ ꯉꯥꯏꯈꯣ ꯂꯥꯏꯖ ꯂꯤꯡꯖꯦꯜꯁꯨ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯂꯤ ꯉꯥꯏꯔꯔꯣꯏꯌꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯣꯏꯅ ꯄꯥꯜꯂꯣ ꯁ꯭ꯀꯨꯜꯁꯦ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯨ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯨꯊꯣꯛꯈꯤ ꯑꯍꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯥꯝꯕ ꯅꯣꯏ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏꯗ ꯑꯆꯧꯕꯁꯦ ꯀ꯭ꯔꯦꯛ ꯆꯨꯕꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯀꯩꯝꯇ ꯈꯪꯖꯔꯝꯃꯣꯏ ꯃꯥꯅ ꯉꯝꯂꯦꯅ ꯄꯣꯡꯗꯅ ꯆꯠꯂꯝꯗꯣꯏꯅꯤ ꯔꯟꯕꯤꯔꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ ꯅꯣꯏꯅ ꯌꯥꯝꯕꯒꯤ ꯀ꯭ꯔꯦꯛ ꯈꯨꯠꯁꯨꯁꯤꯗꯅꯤ ꯃꯤ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯦꯡꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯁ꯭ꯀꯨꯜ ꯇꯣꯛꯀꯦꯔꯥ ꯇꯣꯛ ꯑꯍꯦꯟꯕꯗꯨ ꯔꯟꯕꯤꯔꯗ ꯊꯦꯝꯖꯤꯜꯂꯛꯂꯤ ꯔꯟꯕꯤꯔ ꯁꯥꯎꯔꯅꯨ ꯌꯥꯔꯦ ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯂꯩꯁꯦꯝꯕꯗꯨ ꯇꯞꯂꯞꯅ ꯂꯥꯏꯟꯖ ꯀꯧꯕꯅꯤ ꯑꯩꯈꯣꯏꯗ ꯁꯥꯎꯐꯝꯗꯤ ꯊꯣꯛꯇꯦ ꯃꯥꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯜꯁꯨ ꯕꯠ ꯈꯤꯡꯖꯤꯜꯂꯛꯂꯤ ꯑꯍꯨꯝꯗꯣ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯆꯪꯅꯔꯛꯂꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯅꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯅꯔꯕꯁꯨ ꯄꯨꯟꯁꯤꯕꯗꯤ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ
ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯀꯔꯤꯝꯅꯕꯩ ꯃꯑꯣꯡꯗ ꯌꯨꯡꯅ ꯌꯦꯡꯂꯤ ꯂꯥꯏꯖꯗ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯥꯏꯖꯒꯤ ꯃꯐꯝꯗꯗꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇ꯭ꯔꯤ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯄ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅꯁꯨ ꯊꯦꯡꯕꯗ ꯑꯗꯨꯃꯛ ꯐꯈ꯭ꯔꯦ ꯂꯥꯏꯖꯅ ꯀꯩꯝꯇ ꯈꯟꯗꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯁꯥꯎꯅ ꯁꯥꯎꯔꯛꯂꯦ ꯃꯆꯤꯟꯅ ꯇꯞꯅ ꯎꯔꯨꯝ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇ ꯈꯟꯅꯔꯤꯗꯣ ꯊꯧꯁꯥꯗꯅ ꯂꯥꯏꯔꯤꯛ ꯐꯕꯤꯒ ꯁꯥꯏꯅꯦ ꯌꯥꯝ ꯂꯦꯝꯖꯕꯤꯅꯤꯀꯣ ꯌꯥꯝ ꯂꯦꯝꯖꯩꯀꯣ ꯂꯦꯝꯕꯤ ꯊꯣꯏꯅꯤꯀꯣ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯕ ꯀꯥꯏꯅꯒ ꯆꯠꯅꯞꯄꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯔꯗꯨꯅ ꯁꯨꯇꯤ ꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯃꯔꯤ ꯊꯣꯛꯅꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯁ꯭ꯀꯨꯜ ꯕꯦꯒꯇꯨ ꯃꯅꯥꯀꯟꯗ ꯌꯥꯟꯁꯤꯟꯗꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯅꯗꯨꯅ ꯃꯥꯡ ꯇꯨꯡ ꯌꯦꯡꯂꯝꯗ ꯌꯥꯝ ꯊꯋꯥ ꯁꯥꯗꯕ ꯃꯤ ꯑꯃꯒꯨꯝ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯈꯤ ꯂꯥꯏꯖꯒ ꯑꯟꯖꯨꯒꯁꯨ ꯂꯤꯡꯖꯦꯜꯒꯁꯨ ꯄꯣꯛ ꯍꯧꯒꯠꯅꯗꯨꯅ ꯀ꯭ꯂꯥꯁꯇꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯟꯖꯨꯗꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯂꯥꯏꯖ ꯅꯪ ꯀꯩꯝ ꯈꯟꯒꯅꯨꯀꯣ ꯄꯩꯁꯥ ꯄꯥꯏꯌꯦꯅ ꯌꯥꯝ ꯐꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯁꯛꯇꯥꯗꯨꯒ ꯂꯨꯝꯃꯒ ꯅꯪꯅ ꯊꯣꯝꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯉꯟꯅ ꯂꯥꯛꯎꯀꯣ ꯂꯥꯏꯖꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ ꯂꯥꯛꯇꯣꯏꯅꯦ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯂꯤꯡꯖꯦꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ ꯈꯪꯗꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯉꯁꯥꯏ ꯃꯑꯣꯡꯗꯨꯗꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ ꯂꯥꯏꯖꯗꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯂꯤ ꯆꯠꯁꯤ ꯂꯥꯛꯎꯁꯦ ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯈꯣꯏꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯒꯦꯠ ꯌꯧꯔꯦ ꯑꯟꯖꯨꯗꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯂꯥꯏꯖ ꯅꯪ ꯊꯤꯟꯕꯤꯔꯝꯃꯒꯦ ꯌꯥꯔꯅꯤꯗ ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯀꯩꯒꯤ ꯑꯣꯇꯣꯗ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯊꯤꯜꯂꯝꯃꯁꯨ ꯌꯥꯅꯤ ꯂꯧꯕ ꯂꯥꯛꯀꯅꯤꯀꯣ ꯑꯟꯖꯨ ꯂꯤꯡꯖ ꯅꯣꯏ ꯑꯅꯤ ꯁꯥꯎꯔꯅꯨ ꯑꯩ ꯑꯣꯇꯣꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯟꯖꯨꯗꯨ ꯁꯣꯔ ꯃꯁꯥꯡ ꯍꯣꯟꯗꯣꯔꯛꯂꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯕꯕꯥ ꯉꯥꯏꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣꯀꯣ ꯂꯤꯡꯖ ꯂꯥꯏꯖ ꯕꯕꯥꯏ ꯑꯟꯖꯨꯁꯨ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒ ꯂꯤꯡꯖꯦꯜꯒꯁꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯂꯤꯡꯖꯦꯜꯁꯨ ꯂꯧꯕ ꯂꯥꯛꯂꯤ ꯂꯤꯡꯖꯦꯜꯅ ꯂꯥꯏꯖ ꯅꯪ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯊꯤꯟꯕꯤꯔꯝꯃꯒꯦꯃꯤ ꯑꯟꯖꯨꯅꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯂꯤꯡꯖ ꯆꯠꯂꯣ ꯉꯥꯏꯔꯦ ꯑꯩꯗꯤ ꯌꯥꯔꯅꯤ ꯑꯣꯇꯣꯗ ꯆꯠꯈ꯭ꯔꯒꯦ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏꯕ ꯕꯕꯥꯏ ꯂꯤꯡꯖꯦꯜꯁꯨ ꯆꯠꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯒꯦꯠꯇꯨꯗꯒꯤ ꯃꯣꯂꯤ ꯊꯣꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯆꯠꯄ ꯍꯧꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯃꯥꯒꯤꯗꯤ ꯂꯧꯕ ꯂꯥꯛꯑꯣꯏꯗꯣꯏ ꯖꯥꯠꯂꯣ ꯅꯨꯡꯉꯥꯏꯖꯩ ꯂꯧꯕ ꯂꯥꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯄꯦꯜꯂꯦ ꯆꯅꯞꯄꯤ ꯅꯪꯒꯨꯝꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯕ ꯀꯥꯏꯅꯒ ꯈꯪꯅꯤꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯝꯆꯥ ꯀꯧꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯦꯗꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯃꯀꯣꯛꯇ ꯂꯩꯊꯣꯔꯛꯂꯒ ꯂꯥꯏꯖꯅ ꯆꯠꯂꯤꯕꯗꯨ ꯃꯨꯟꯅꯤꯡꯂꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯈꯣꯡꯅ ꯆꯠꯂꯤꯁꯤꯕꯣ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯧꯕ ꯐꯥꯎ ꯂꯥꯛꯄꯤꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯄꯨꯟꯁꯤꯕꯅ ꯀꯟꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯌꯦꯡꯂꯤ ꯑꯍꯦꯟꯕ ꯀꯣꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯇꯥꯝ ꯄꯥꯏꯈꯠꯂꯤ ꯀꯅꯥ ꯉꯥꯏꯈꯤꯁꯦ ꯍꯥꯏꯕꯅꯣ ꯗꯥꯆꯧꯕꯅ ꯉꯁꯥꯏꯗꯩ ꯒꯥꯔꯤ ꯊꯧꯍꯟꯗ꯭ꯔꯤꯗꯨꯕꯣ ꯄꯨꯟꯁꯤꯕꯗꯨ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯗꯣꯔꯛꯂꯤ ꯆꯅꯞꯄꯤ ꯑꯃ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯏꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯗꯥꯆꯧꯕ ꯍꯪꯂꯅꯨ ꯅꯪꯅ ꯈꯪꯂꯣꯏ ꯊꯝꯃꯨ ꯌꯥꯔꯦ ꯆꯠꯁꯤ ꯑꯣꯀꯦ ꯔꯣꯖꯔ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯇꯥꯇꯣꯃꯥ ꯂꯦꯠꯁ ꯒꯣ ꯐꯅꯤ ꯁꯔ ꯃꯆꯥ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯕꯣꯗꯤꯒꯥꯔꯗ ꯆꯥꯎꯕꯅ ꯁꯔ ꯃꯆꯥ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯀꯗꯧꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤꯕꯗꯨ ꯁꯠ ꯈꯨꯝꯂꯛꯂꯤ ꯆꯪꯕꯤꯔꯁꯤ ꯉꯁꯤꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯟ ꯍꯧꯔꯗꯧꯅꯤ ꯐꯅꯤ ꯁꯔ ꯇꯣꯃꯥꯜꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯊꯣꯡꯅꯥꯎꯗꯨꯗ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯒ ꯁꯨꯝ ꯂꯥꯛꯄꯅꯤ ꯄꯨꯟꯁꯤꯕꯒꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ ꯃꯤꯠꯇꯨꯅ ꯂꯥꯏꯖꯅ ꯑꯣꯇꯣ ꯀꯥꯈꯠꯈꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯄꯨꯟꯁꯤꯕ ꯐꯠ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯅ ꯇꯣꯡꯂꯤꯕ ꯑꯣꯇꯣꯗꯨꯗ ꯌꯦꯡꯉꯤ ꯒꯥꯔꯤꯁꯨ ꯈꯥꯝꯕ ꯅꯠꯇꯕꯅꯤna ꯂꯥꯏꯖꯁꯨ ꯑꯣꯇꯣꯗ ꯇꯣꯡꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯁꯥꯏꯠꯇ ꯌꯦꯡꯂꯛꯄꯅꯤ ꯄꯨꯟꯁꯤꯕꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯛꯂꯤꯕꯗꯨ ꯂꯥꯏꯖꯁꯨ ꯎꯔꯦ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯅ ꯌꯦꯡꯂꯛꯄꯗꯨꯗ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯂꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯥꯛꯇꯣꯛꯂꯒ ꯃꯆꯤꯟꯅꯁꯨ ꯁꯣꯟꯖꯔꯤ
ꯃꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯧꯗꯨꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯪꯁꯤ ꯈꯪꯗꯕ ꯅꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯏꯕꯣꯠꯄ ꯑꯁꯨꯛ ꯇꯣꯡꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯤꯕꯨ ꯄꯨꯟꯁꯤꯔꯣ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯤꯜꯂꯛꯂꯦ ꯂꯥꯏꯖꯗꯨ ꯃꯃꯥꯏꯗ ꯅꯣꯟꯊꯩ ꯄꯨꯟꯁꯤꯕꯗ ꯍꯟꯅꯤꯡꯂꯨꯗ꯭ꯔꯦ ꯂꯥꯏꯖꯗ ꯃꯃꯥꯏ ꯅꯣꯟꯊꯈꯤꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯨꯝ ꯌꯧꯔꯦ ꯒꯦꯠ ꯉꯥꯡꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯅꯤꯗꯨ ꯃꯔꯤ ꯃꯔꯤ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯃꯒ ꯆꯥꯎꯕꯁꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯦ ꯄꯨꯟꯁꯤꯕ ꯐꯨꯔꯤꯠ ꯀꯨꯗꯥꯝꯗꯨꯃꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯤ ꯅꯦꯛ ꯇꯥꯏꯗꯨꯃꯁꯨ ꯃꯈꯨꯠꯇ ꯄꯥꯏ ꯂꯤꯠꯈꯤꯕ ꯀꯣꯔꯠꯇꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁ꯭ꯀꯨꯜ ꯕꯦꯒꯀꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯏꯃꯥ ꯏꯃꯧ ꯄꯂꯦꯝ ꯏꯃꯥ ꯐꯣꯠꯄꯤ ꯃꯥꯝꯆꯥ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯂꯣꯏꯅ ꯁꯤꯔꯕꯣ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯩ ꯕ꯭ꯂꯦꯖꯔꯗ ꯃꯈꯨꯠꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯅ ꯌꯨꯝꯖꯥꯎꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯀꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯂꯥꯎꯔꯛꯂꯤ ꯍꯜꯂꯣ ꯁꯟꯖꯥꯎ ꯄꯥꯏꯕ ꯅꯟꯗꯣꯒꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯇꯦꯔꯣꯔꯤꯁ ꯈꯔ ꯂꯥꯛꯆꯔꯤꯌꯦ ꯃꯤ ꯑꯃꯇ ꯊꯣꯔꯛꯇ꯭ꯔꯗꯤ ꯕꯣꯝ ꯊꯝꯃꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗ ꯐꯠ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯇꯤꯛ ꯇꯤꯛ ꯅꯣꯛꯂꯤ ꯑꯅꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯔꯤꯇꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ ꯁꯅꯥ ꯍꯦꯟꯕ ꯅꯣꯏ ꯍꯜꯂꯛꯑꯕꯣ ꯑꯅꯤꯗꯨ ꯔꯤꯇꯥꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕ ꯀ꯭ꯔꯦꯛ ꯆꯨꯕ ꯍꯧꯔꯛꯂꯤ ꯅꯤꯅꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯃꯦꯗꯥꯝꯒ ꯁꯔꯒꯗꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯪꯒꯥꯕ ꯆꯠꯈꯤꯅꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯔꯥꯁꯤꯅ ꯕꯖꯥꯔꯗ ꯆꯠꯈꯤ ꯑꯍꯦꯟꯕꯁꯨ ꯇꯟꯖꯥ ꯆꯥꯔꯤ ꯈꯟꯗꯨꯅ ꯐꯔꯛ ꯐꯨꯕ ꯍꯧꯔꯛꯂꯤ ꯅꯆꯧꯕ ꯑꯩꯈꯣꯏ ꯃꯥꯝꯆꯥꯗꯣ ꯕꯖꯥꯔ ꯆꯠꯀꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯂꯨꯁꯤꯔꯣ ꯍꯦꯟꯕ ꯃꯦꯗꯥꯝꯅ ꯅꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤꯀꯣ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯇꯥꯅ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯈꯨꯝꯂꯛꯄꯅꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯍꯦꯟꯕ ꯆꯠꯁꯤꯜꯂꯣ ꯅꯌꯥꯝꯕꯅ ꯌꯥꯏ ꯑꯣꯀꯦ ꯔꯣꯖꯔ ꯂꯦꯠꯁ ꯒꯣ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯋꯤꯟꯗꯣꯗ ꯄꯥꯏꯊꯣꯛꯈ꯭ꯔꯁꯤ ꯔꯤꯇꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨꯗ ꯄꯥꯈꯠꯅ ꯍꯩꯃ ꯀꯩꯅꯣ ꯃꯤ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯗꯨꯕꯣ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯤꯁꯅꯥ ꯍꯦꯟꯕ ꯆꯠꯈꯤꯅꯨꯀꯣ ꯗꯣꯟ ꯋꯥꯔꯤ ꯅꯦꯅꯦ ꯃꯣꯏꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯪꯁꯨ ꯕꯦꯠ ꯃꯥꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯏꯁꯥꯅꯧ ꯈꯔ ꯌꯦꯡꯖꯔꯨꯒꯦ ꯑꯊꯤꯡꯕ ꯄꯤꯕꯤꯔꯛꯑꯅꯨ ꯑꯍꯦꯟꯕꯁꯨ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯃꯈꯥꯒ ꯇꯥꯁꯤꯜꯂꯛꯂꯤ ꯅꯦꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ 11 ꯀꯥꯔꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡ ꯇꯝꯍꯟꯕꯤꯌꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯦꯅꯦ ꯆꯠꯂꯨꯈꯤꯒꯦ ꯗꯆꯧ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯎꯔꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯑꯅꯤꯗꯨꯗꯤ ꯔꯤꯇꯥꯗ ꯇꯨꯡ ꯍꯟ ꯌꯦꯡꯂꯗꯨꯅ ꯃꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ ꯔꯤꯇꯥꯗꯣ ꯃꯊꯥ ꯁꯥꯗ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯁ ꯃꯁꯤꯒꯤ ꯂꯥꯕꯅꯤꯁꯦ ꯑꯩ ꯂꯥꯛꯅꯕ ꯉꯝꯂꯣꯏꯗ ꯃꯦꯗꯥꯝꯗ ꯐꯣꯟ ꯇꯧꯔꯒꯦ ꯔꯤꯇꯥꯁꯨ ꯂꯦꯡꯕꯤꯗ ꯀꯣꯜ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯁꯨ ꯌꯥꯝ ꯊꯨꯅ ꯃꯐꯤ ꯃꯔꯣꯜꯗꯣ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯍꯦꯟꯕꯧ ꯂꯥꯎ ꯌꯥꯔꯦ ꯊꯨꯔꯣ ꯃꯥꯝꯆꯥ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯑꯍꯦꯟꯕꯁꯨ ꯍꯥꯟꯊꯣ ꯆꯦꯟꯊꯔꯛꯂꯤ ꯑꯅꯤꯗꯨ ꯔꯤꯇꯥ ꯎꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯒꯔꯥꯖꯇ ꯈꯥꯝꯂꯤꯕ ꯕꯨꯂꯦꯠꯇꯨ ꯄꯨꯟꯁꯤꯕꯅ ꯏꯟꯊꯣꯔꯛꯂꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗꯨꯗ ꯑꯍꯦꯟꯕꯁꯨ ꯏꯜꯂꯛꯂꯤ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯑꯍꯦꯟꯕꯁꯨ ꯐꯟ ꯆꯣꯟꯈꯠꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯍꯣꯔꯟꯗꯨ ꯈꯣꯡꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯍꯔꯥꯎꯅ ꯌꯦꯁ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯔꯣꯖꯔ ꯑꯍꯦꯟꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯗ ꯕꯥꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯀꯥ ꯉꯁꯤꯗꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈꯤꯒꯦ ꯋꯤꯟꯗꯣꯗ ꯄꯥꯏꯊꯣꯛꯂꯦ ꯉꯁꯤꯗꯤ ꯋꯥ ꯇꯥꯔꯦ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯨꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯑꯣꯡꯗ ꯆꯦꯞꯂꯞ ꯊꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯧꯔꯒ ꯂꯥꯛꯂꯤ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯂꯤ ꯑꯍꯦꯟꯕꯁꯨ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯛꯂꯒ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯁꯠꯇꯣꯛꯂꯒ ꯌꯦꯡꯂꯤ ꯃꯥꯃꯝꯆꯥ ꯀꯣꯂꯤꯡ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯗꯆꯧꯕ ꯃꯃꯥꯝꯆꯥ ꯐꯣꯟ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯑꯍꯦꯟꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ ꯏꯔꯣꯡꯒꯤ ꯃꯆꯥ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯈꯪꯉꯤꯅꯦ
Payun, Moy lighting it out, Nong Bangagadang. Aya, Imasu Rebi Yarisak, Mini Kainaga, Yamiel, phone of Tamjel. Hoitangi, a coin of phone pirate by Moy Kahengi. Asiar Kahen was so fond of Tamjeli, a duga pocket Habjilaga, Gantana, Pazana Pamli. Punsibasun of Fedona, Gadido some Tauri, Machin Manando, May Dari no Naibada. Isay sungang dana Garido pang Tauda Tauri. Tanjado da hen baso, ngasay punsiba kalay jaga, to Sankibado, Kangning Singlet Duna, Karan Nang Bahuragli. Dajoba? How de? Nangasay no Pimago, Usilaga to Shinbado, Kamaindawe. Heidi, Nasarakari Faugiba. Punsibado yam takat na. Bet Laubi, Doctaunabi, Itudadabi, Nungcthoi Manaso, ang mga nagato siya lagdana. Mga siyahan boy bagi, Fubi Draban. Matang daga di kang lima. Ang tok how kidre dada joba, nang konda side. Ay na Heidi, nang inasarakay Faugin hang bani. Punsibado jam na fat kumdorokli. As, ado ba dihen ba, ay nanapido, kung saan giba kangaw de. Nay de. Ado ka di ka ba? Ngagtang di, mangmangi kayo no. Napido na, ko'y niyuri ka na harak pa doon, hay fiti tayo. Ado, gyan taba natin, nang nalarakan gyan tayo doon. Ay, ama, sige. Wari na nga rin ang garido, matong kang kidri. Mangda dori man napido pada gyan kang tatay, garido break kang papay. Pansibado yam to nagkang tarag doon na, dori man napido gimanang ta, kang pampam tarag doon na, mamito, kujil na doon na yengli.